Kari amatana Ngakthokpa Ngamloi Haiba Russiagi ICBM Changyeng Toukhre Prithivida operate taunariba air defense missile system amatana Ngakthokpa Ngamloi hariba Russiagi anauba RS-28 Sarmat ICBM Intercontinental Ballistic Missile laibak asigi awanglomda leiba Plesex Cosmodrome dagi mai pakna launch Toukhre haire anauba weapon system asi Russiagi Strategic Forces ta hapsinabagidamag darkar oiba Changyeng series ki ahanbu oina missile adu launch tawkhibane missile adu Russia sinba thungna paiduna yamna thapa nongpoklomda leiba test site amada takhi haina media gi report amada haikhi pokhai roidaba warhead sing Kamatska Peninsula gi Kura training ground dagi hanadagi yathokhiba area da takhi haina Russian military na phongdokhe anauba silo da base tawba strategic missile asina R36M 2 Viovada ICBM singi mahut sindok lagani haina thajare hanagi ICBM singa yengnabada Sarmat asidi khulai masing hena puba ngami amasung hypersonic glider unit sing yauna makhal makha kayage warhead sing fit tawba yai haire missile Changyeng tawba adu Russiagi damak achauba thodok amani haina phongdok laduna President Vladimir Putin na military gi mafamda thagat pa phongdokhe anauba system asida top tactical amasung technical mathau sing yaure masina modern anti missile system pumnamak phajin bangam gane Prithvi sida masiga changdamnaba yaba amata leite amasung matam kayadi leikhiroi haina Putin na haikhe anauba missile asigi Changyeng mathang tawgodoriba se chahi sigi aroiba sarukta loisilaba yai haina thajare madugi matungda Sarmat ase official oina service da pigani amasung ahanba munition sing laibak asigi strategic missile forces da pigani haire Mariupol gi steel plant blockade toksinanaba Putin na order Toukhre Ukraine gi hithangpam sahar Mariupol da leiba Azovstal steel plant da Ukrainian forces sakaya lotuna leidiba duda landabagi mahutta blockade oina toksillu haina Russian president Vladimir Putin na order Toukhre haire kilometer taraga mathoirom paksana konba steel plant asikhak natana Mariupol gi atai lamdam pumnamakte Russian military na control tawre haina Russiagi defense minister Sergei Shoigu na Putin gi mafamda khangan khraba matungda president na order ase tawrakhibani haina local media na report tawkhe steel plant asida leiriba Ukrainian troops singse masing kayano haiba khangdre adubu Shoigu na mamangda Putin da phongdokhiba amadade makhoi lising ani heli haire Lanmi sing asida natana micham lising amaromsu yamna aruba phibamda steel plant asida leire surung yamna leiba steel plant asida far right amasung Ukrainian marine ga mari leinaba Azov battalion hairaga khangnaba forces na sayol kaya marum Russiagi attack ngakthokuna leiriba si Ukraine gi president Volodymyr Zelensky na thagat pa phongdokhe television da thadokhiba meeting amada Vladimir Putin na lainunggi mangpham asida kakhatuna natraga Paktharaga situna changlubagi artha leite haying ama phawba nanthokpa ngamdanaba industrial area se blockade toksellu haina khangankhe Ukrainian lanmi lising ani gi mathakta leriba industrial area asida sangsin baiba se artha thokte masi Russian lanmi singi punsi kannabagi damak lawba phirep ni haina Putin na haikhe Biden na Ukraine gi anauba military mateng laukthokre United States ki President Joe Biden na ngarang Russiagi attack mayok na bangamnabagi damak Ukraine da US dollar million chanipan gi ahenba military mateng pinaba wafam laukthokre ahenba mateng ase US Congress na approve tawdaba yaroi hainasu mahakna warning tawkhe anauba military package asida Ukraine na yamna darkar oriba chauba artillery ammunition round lakh amaga lising nifuga mari amasung Ukraine gi nongpok Donbas lamdamda lan kangkhalakpa asida sizinanaba drone sing yaure Russia da affiliate tawba jahaz pumnamak United States ki hithangpam singda thungalaroi hainasu president na laukthokhe Ukraine da military gi amasung miyoi bagi awa anagi mateng pangnabagi damak US Congress na mamang thada approve tawkhiba US dollar billion taruk adudi ngamnamak loire haina Biden na haikhe mathang sayolda khulai amasung ammunition sing leptana piba yana bagi damak ayhakna Congress ta supplemental budget ama thaba tari haina Biden haikhe US Congress na su wafam si yaning bagi ingit piri amasung makata na su Ukrainian sing mateng pang badarkar tagani haina thaja bagi wafam phongdok le haujingmak Ukraine bu khulai piu haiba campaign haukhre
Russiaga lanthengna lan thuna loisinba yanabagidamag social media network singda haudokiba haujimag Ukraine bukhulai pi Haiba campaign amada Prithivigi leader singna saruk yabi haina Ukraine ki President Volodymyr Zelensky na appeal Toukhre Ukraine bu support tawbida Prithivigi mafam kayada leriba mi million kayabu ayhangna thagat pa phongdoksari amasung am Ukraine nauda yaubinaba makhoigi leader singda appeal tawre aikhoigi army gi makhutta khulai ama hekta piba haibase mayek sengna landarakliba singdagi ngakthoknabani haibase leader sing asina khanglibane misam singi mathakta nongthaktagi landaba amasung artillery kapsilakpadagi ngakthoknaba aikhoigi infrastructure amasung Sahar sing ngakthoknabagidamag aikhoina haujingmak achoba khulai sing darkar oi Russia di matomta tokhiba tawroi haina Zelensky na haikhe aikhoibu khulai matik chana paihelu aduga lan ase yamna thuna loisingane madum tawduna soinaiba masing amasung Ukrainian misam amade lanmi sibagi masing hanthanba ngamgani haina Zelensky na haikhe aroibada tabhidiba pumnamakpu thagatsare